ngasi phong kiba tongan tongan ba che phong singdigi amasum thokiba thoto wa thok singdigi maru oibi I pausing khonga charaga Manipur top channel gi maike digi ma'am da share tawzagi ahan bada maru oiba pawa moina nongmai kapsin duna aki akhang thokan basi laibak thibini ngasi ayuk jiri bamdagi Imphal tamna manpu duna lakiba tata truck singda sakhang da bakulai pai bisingna Kaifundai area da nongmai kapsin duna attack sa thakiba si yamna lebak thiba amani haina all Manipur Road Transport Drivers and Motor Workers Union gi General Secretary Anil Maitaina phongdorakli magna makha taraduna hai Manipur lengakna National Highway Protection Force thambiduna driver handelmen singna thengnari ba awaba si kohhanaba sinbiu driver singa si ahing nungthil khaidana Manipur miyam gi damak thabak tawribani asigumba aki akhangi Thaudok masing lakngam dana thokrabani asiguma thawong asi matungda amuk hana tawbigano ngasi ayuk jiri bamdagi Imphal tamna manpu duna lakpa manpu ba tata truck mari ki tire amari thaw tanki da nongmai maru na panbadagi gari sing adu saunu khudong sadaba mayuknari tata truck sing adu di NL01G 4335 MN06D0156 NL01L 2699 amadi NL01AD 8968 ni nungju nungsa ahing nungthil khaidana thabak tawjaba khusuman kharagidamak mathau tawjariba driver amadi handelman singda asigumba kodong thibasing asi nanghan bigano Manipur lengakna highway sing asida protection PBU haiba wafam makhatana thamladuna driver singi awaba sing asi kokhan biyu masigi damakta Manipur lengaki puning sing sinjari makhatana awaba si asum mayuk naragadi gari steering sing paidabegi khongjang sangsilakpa yai henasu makhatana phongdorakli makhacha tharakpoina to papawa mana maitai gi lamda singnarakpa amata lemna thakidri love sahi khara asida kanagumba miyai kharana maitai gi laifam singde attack torakpa khakchina lawi ngasi maksu CSO kharana kaubru da sangma yaroi haina lakthorakpa yam usitabani Manipur bulamdam ama oina sahi lising kayadagi ngak senduna leraklaba maitai da atamnana singnaba amani haina lawi maitai gi puari da maitai gi lamda singnarakpa amata lemna thakiba leiti haina kanglai pak kanbalu Manipur gi serol na haidi serol asina hai Manipur gi ngasi phawgi puari da maitai nataba atop phurup amata pan kiba leite adubu globalization lakpaga iroina ngasidi Manipur da atop phurup kayam amasu khundaduna leirare makhoi bungasi phawba hanthana thamba madi tathi tawoina tawba amata leitri Manipur ngasi leiriba atopa phurup ki laisang mayam asi ngasi ngarang sakhiba ngaktani haina lawiyai search mayam ama tampak ki labuk lamhang sing mayam amada paktaknana sakre amadi haujik sari hairiba mayam asi makhoina makhoigi nungaigadaba mafam thiraga khudong saba yenglaga sakhiba ngaktani hairiba lamsing adu laisinba amadi donate torakpa asina singba mafam singda search sakibani hairiba tamda leba search sing adu ngasi phawbo maitai amatana thingkiba leite aduga karigi maitai yelhoingai digi lairaklaba mi haiba jiba sina malemda khunda laitaba horakpadigi lairaklaba ningsingba thoktaraba laisang sing asi matau karamna makhoigi ancestral land ni hairibano haina hangli seolasina makhatana hai ancestral land ni haibigi sapsabu khudam sangdam laibak myamda utkadabane kabruga leiphamasi maitai gi senglaba leiphamni haibisida kanamatani yatpa yaroi Manipur asi maitai na palammi haibisida kak ngamlagadi maitai haiba kangrup asinga simak laibak asi thadoktuna sathige mitai phurup asi malemgi mafam khudimakta khunda laita aduna leiba phurup makhalamani adobo masigi haurakphamni kanglai pak asina Manipur haina khangnariba lamdam asidagi haukibani malemgi laimai khudimakta sahi sa kayagi mamangdagi khunda raglabasung asi phawba ikhoina migi lam amadi laifam munkhiba leite amadi mungi haina su khande amaromda handa kaubrugi laifam len amasum kaubru lekhagi laisang singda mai thab gi thakdoksing information center for hill areas Manipur isamna nungaitaba phungdorakli makhacha tharak point to papawa mana harup khopi da pukning huraba ising saibi ama lairamle Kangpokpi district ki manung chanba harup khopi village da pukning huraba ising saibi waterfall ama lotuna lairamba thingnare ising saibi asi Imphal dagi saurakna kilometer Yankhai humdoi rom lapa Imphal tamai lambigi sawang kining dagi
खा पांगना किलोमीटर 7 रोम संगसिलगा लैबा हराब खुपी खुल मनाक्ता लैबने खुल असि नेपाली सिंगना खुंदाबा खुलनी खुल असि फावदी गाड़ी न संग याय इसिंग चाइबी असि लैरे हाइबा पाउ ताबदगी पाउमी यावबा मिहुट कांगबु अमा मफम अदु येंगसिनबा सखी मिहुट कांगबु अदु हाइरुप खुपी खुलदा गाड़ी खमलमलगा सिंगी खोंग लंबी अमदा सावराकना मिनिट निफु खोंगना सलगा पुकनिंग हुरबा इसिंग चाइबी अदु लैरंबा थेंगनखि हौजिक फावबगी ओइनदी मफम असि यौनबा खोंगना सतपगी लंबी असि तेलबसु जंगल फावरगा चिंगसेप्ता नप्पगा सतपा खोंग लंबी अमा मसा अमखक ओइबना यामना खुदोंग थिनिंगाय ओइरि मरमदि लंबी असि सतपदा कदिगुंबा खोंगफम अमा सोइबदा लोखादा ओनथबा याबगी फिबम अमा ओइरि सही सोपे इसिंग चाइबी ओइना उबा फंबा मफम असि करिगुमदा लैंगाकना मियेंग संगबिदुना हौजिक लैरिबा खोंग लंबी असि खरा पाकथोक साकथोकहन्दुना सतपदा सफगदबा मौंगदा सिंबिरगदि लम कोइबसिंगी ख्वाइदगी पामनरबा मफम अमा ओइगनि हौजिक फावबी ओइनदी इसिंग चाइबी असिगी ममिंग नत्रगना मफम ऑफिशियल ओइना लाउथोकपा लैत्रि अदुबो माइकै अमरोमदगी मियामना हरुप इसिंग चाइबी हरुप वाटरफॉल हाइरगा खंगनरि इसिंग चाइबी असि यामना चावबमक्ति ओइदे अदुबो हेक उबदा पुकनिंग हुबा मफम अमदि ओइदि इसिंग तरगलिबा असि चौराकना मीटर 100 रोम वांगनी हाइना पानरि इसिंग चाइबी असि माइगे अहुम सिंगना कोशिलि इसिंग ताफमना फुट 50 रोम पाक सावगदबा पुखरीगुंबा इसिंग तुंगफम अमा लै मसिदा लैरिबा इसिंग अदु संत्रिक संगगा हाइनिंगाय लैतना लुइ मसिना इसिंग चाइबी असि अमुक हेना फजहलि इसिंग चाइबी असि येंबा लाकपा लमकोइबसिंगना ngahakhtang oirabasu pothafam amadi sak isingna thongpham saba yabagi mafam ising chaibi asigi manakta marang kaina lei ising chaibi asi lainganam yeng sangbiduna lamkoibisingi mafam ama oihanbinaba maikai adomda khundariba khulgi khunja singna pamna hauri adugu ma'am sigi content siga loinana photo masam ja pirai yengbada adugi matak pukning huningai oiba jaga am oi ma'am amasu makhasa tharak poina tentakpa pawng tang ma'am na hapcharamge पंगल कम्युनिटी की सादा कुंथ्रा रिजर्व तौगदबने मालेम दे सक तागलिबा इमा कैथेल द ममांगाइदगी हौनंगसी फावबद फमलगलिबा असिदा पंगल कम्युनिटी की फमफमसी अतै कम्युनिटी गा येंगनाबदा असुक्की मतिक हंथरी मरमदुना हंदक सारिबा मरी सुब इमा कैथेल असिददी पंगल कम्युनिटी की यामद्रबदा सादा कुंथ्रा रिजर्व तौबियु हाइना प्रेस कप त पांगथोकिबा पावगी मिफम अमदा पंगल की पॉलिटिकल फोरम की स्पोकपर्सन MI खाना फोंदोखरे माना मखाताना हाइखिबदा मुस्लिम कम्युनिटी की ओइना सादा निफुदी इमुंगी नुपीना मपान थोक्तुना सेल तानबा होरखले मालेम की फजखरबा मफम अमा ओइरखलिबा खोइरंबल कैथेल असि हौजिकती चखावगी लनथेंगनाफम मफम ओइरे मसिमक्तदा कैथेल मनुंगदा फम्बसिंग नत्तबा स्ट्रीट वेंडर सिंग मफम अदुदा ड्यूटी तारिबा पुलिस पर्सनल सिंगना तथी तवोइना तौबा असि मखोइगी मसी मसलगुमनी खंदुना मियोइबगी मिनुंगसिदा तौरिदबनी इम्फाल अमदी शहर मनुंगदा लैरिबा कैथेल सिंगददी खरा खजिक्तंग ओइरबसु फमफम फंगले दुबो ट्राइबल कैथेल सिंगददी मैतै पंगल सिंगी मफम अमता लैते हौजिक सारिबा मरिसुबा कैथेल असिदा पंगल कम्युनिटी सिंगी फमफम पीगनी हाइरबसु कनागुंबा खरना निंगफुंग ngangnaduna मखोइदा लिसिंग कुंथ्रा पियु मखोइना याबा मियोइ खक्तमा कैथेल अदुदा फमनगनी हाइबु वोहाइ कया तापा फंगे वाफम असि मरि लैनबसिंगी नाखोंग यौबदिगी मसि फावबदी थोक्लोइ हाइबगी थाजबा सरकारगी मेकेदिगी पिरखरे अमरमदा स्ट्रीट वेंडर की क्राइसिस असि करिदगी थोलकपनो अमदि कामदौना सॉल्व तौगदगी हाइबसि मरि लैनबसिंगना यामना कुपना खंतबा मतम ओइरे लमदम असिगी पाक चावबदी हेंगलक्तबा अदुगा मिसिंगदि नोमनोमगी हेंगलक्पना क्राइसिस असि थोलकपनी मरमदुना क्राइसिस असि थोलक्तनबा मरि लैनबसिंगना पुक्सेल सेंगनामदि आइगी मागी नाइदना थबक तौबियु हाइखेनसु पाउसिना मखाताना फोंदुरगदि दुइ मा हुस्कुइनदि मतांसे लुसिनजरगे दुआ तो पानोबी पाउलरगदि सिंसोय सोयदना म्यामदा अपडेट पिजरके हाइना मणिपुर टॉप चैनल की मेकेडी की म्यामदा रिक्वेस्ट तौजरी एंड थैंक यू।